Ngasi phongkiba tongan pausi sing amadi social media dagi lokhataba pau khara update pizari ahanbada maruoiba pau Myanmar gi Yesa Kyau Township ta PDF ki camp ama military army na thugai kre militant ani hat kre yamlaba kulai sing phagatpa ngam kre kuki singna maitei gi khul singda attack taunabagi sem chabagi message thanabagi post sing social media da viral oirakli Myanmar dagi lanjelakpa kuki refugee amana Mizoram da mizo ama mangakktuna hat kre Makok yaudaba phi thongdaba nupi ama Noida sector gi train da lairamba thengnare Kuki Kachari Garona singba tribe sing scheduled tribe ni hairabasu Nagaland gi yellow fruit ni haibadi yaroi haina CM Naikhirio na phongdokre BVF Kakching Khunau gi maikaidagi Sugunu Sero amadi Tangjing gi khunja singna Turel gi mapal singda mioi amata kumbi danaba hairakli Sangai Festival pangtokpa tarabadi Mairik pidagi maijaubi oiraktuna mairi thokna chakokpa yai haibasi lengakna khangjinba fai haina ikalna warning tori Packaging snacks charubadagi ukrul amadi Sanapati da mahirul humpurom oba phaiba makok ngawbagi layong sing lakpadagi hospital singda laikan nakre Churachandpur da yum ama mai chakpada mioi mari sokre lupa lakni pu romgi malchang sing mang takre ZUF na popi pambi sing yanthatuna mangan kre Mamang sahigi November Nepal da Tamenglong dagi satellite transmitted tek tawduna thadokhiba Amur Falcon Russia da thunglaba matung mafam kangdana mangre Saityabratabu leader oinabagi wafam da Biren Pakum Piu Yakidre Lengak Semnaba BJP gi MLA sing amata oina punsinnare haina nongthombam Birena hongkokre Niyam tinba mafamda hui lehendanaba order thokre mioi ama phabagi maramda aiba oina police na pigedabani haina Supreme Court na akanwa wafam thamgre Transgender Malemna Bihar miyam gi pungin singsinkre Jama Masjid Manipur gi damak thongikre Hojik Pau Chandona Pizari Myanmar gi Yesa Kyau Township ta PDF ki camp ama military army na thugai kre militant ani hat kre yamlaba khulai sing phagatpa ngam kre phagatliba khulai sing adugi manungda maru oina Manipur gi Churachandpur district ta kuki singna sijinaba pombi kayasu phagatpa thengnare Sahi asigi December thada Myanmar da pangthokadoriba general election mamangda military junta na Myanmar da base towa kuki militant singi camp sing takthokani haibagi makha tarakpada Yesa Kyau Township da bombing tawduna thugai khibani amarumda kuki militants ki group TNLA gi fraction group kharadi mamang thadagi military junta ga shanti gi wari sanakhiba laiki masigi makha tarakpada PDF singda aroiba warning su tawkhibani makha tana military junta na rebel group singda surrender tawnaba khangan khibagi matung ina PDF ki lanmi kaya amasu leptana haujiksu military junta gi maikaida surrender tawri Mamangda kuki singna lauthokibagi matung ina kuki militant singi matenga loinana kuki singna taliba separate administration phangdriba phawba ngasi November gi tarik Nepal asidagi maitai gi kol singda attack tawba amadi hingsa gi thabak sing tawgani haikibagi matung ina kuki singna maitai gi kol singda attack tawnabagi mokoi masel hainaba amadi message thanabagi post sing social media da viral oiragli asumna mokoina thanabada asumna hai Kangchup Laimakong Romda Aikhoigina Naha Sing Mayam Ama Leire Wakal Waganu Yamna Ka Hena Problem Tholaklabadi Aikhoi Cycle Kangui Modbung Romgi Lanmi Mayam Amasu Ready da Leire Southern Cookie Lengi Yaudabida Thamoi Pixin Doba Kaisu Yaude Northern Cookie Lengi Lanmi Sing si video si viral chalanganu haina asumna section bo wafam sing su thamle Myanmar dagi lanjelakpa kuki refugee amana Mizo ama mangakaktuna hatkre thawdok asi Mizoram da thokiba laibak thiba thawdok amada Mizo masel khana chainabagi thawdokta Myanmar dagi lanjelakpa kuki refugee asina changsilaktuna hairiba Mizo mioi asi mangakaktuna hatkibani mahaki mathakta case file tawduna makhatana thijin homjinbagi thabak chathagre Hojik pausigi pausing amuk sandona pijari Nupi amagi makok yaudaba amasung phi thongdaba hakchang ama Noida gi drain amada tawduna leiramba thengnakre haina police na phongdoragli sector 108 ki drain da
Hakjang adu tawraga leiramkhibani nupi adugi masak khudakta khangba ngamdri nupi adu hatpa soidana oiramgani amasung atopa mafam amada mahaki hakjang sing adugi atopa kaya sing tongan tongana machet kaya thokna kakthatlaga sector 108 ta mahaki hakjang machet sing adu hundoklamba oigani haina police na singnari pau adu hek phangwaga mafam aduda team ama khudakta lakhi amasung autopsy amagidamak hakjang gi machet sing adu hospital da thakre haina sector 39 police station gi officer singna phongdokli statement amada police na hai tang taruk thatarama thoilising ani kunmanga da sector IT2 Noida manaki drain amada masak khangdaba nupi amagi hakjang phangle haibagi pau laki khudakta thabak lokhatuna mapam adudagi police sing changsinki amasung drain adudagi hakjang adu lokhatki nupi adugi masak khangnaba thabak kana chathari aingi thabak ataisu lokhali case adugi matangda karigumba likhun sing bhangnabagi damak anakpa CCTV footage singsu scan tawragani hiram adu thijinaba team ama semkre haina police ki maikaidagi phongdorakli Nannaga tribe sing oiriba kuki kachari garo amadi mikir karbi tribe sing asi constitution scheduled tribes lisingam chamapon humdra order gi makhada scheduled tribe sing ni haijarabachu makoibu Nagaland gi yellow purup sing ni haibadi khak yaroi haina chief minister Nephi Riona phongdokre wafam asi Nagaland gi DDSC stadium Tenyi Mi Union Dimapur TUD gi Golden Jubilee celebration da wangang mada phongdokhibani unity gi mathau taba indigenous right ngaktuna thamba amadi responsible oiba governance laibagi mathau taba singi hiramda wangang laduna CM Nephi Riona hai unity haibasi phurup amagi khwaidagi maru oiba pangalni unity gi khuthangda phurup adu chakhotpa tangdu leitaba amadi miyamna ikai khumnagadoribani Nagaland da indigenous identity gi matangda chamamnaba khara leiri masida miyamna khangadabadi Nannaga tribe sing asi constitution gi SD order gi makada scheduled tribe sing ni haijarabasu Nagaland gi yellow phurup sing ni haibadi yaroi hariba Nannaga tribe sing asida scheduled tribe gi certificate pibagi eligibility asisu makhoi gi imung manung singna kumja lisingam chamapun humpu humdoi gi December amagi mamangda Nagaland da laktuna matam adudagi leirakhiba miyoi sing oiraba matam khakda pigani haiki Nephi Riona Maka Taraduna Hai Mamang Sahida Haudokiba Register of Indigenous Inhabitants of Nagaland Enumeration Exercise na kumja lising chamapun humpu humdoigi mamangdagi Nagaland da khundaduna leirakiba miyoi singbu masak khangthoknaba honari adubu process asi tribal organization singna court writ petition file tawrakpadagi ngasi phawba panthaduna leirakibani adubu Nagaland gi lengakna lamdam asigi indigenous community singi yengduna amasung khundaduna leiriba Nannaga tribe singsu yaifanaba khanduna balance oiba mongda thabak maka chathanaba sem sari Nagaland gi yellow purup singbu ngaktuna thamba haibasi lengak asigi kwaidagi maru oiba thaudangni ngasigi matung inna Nagaland ILP su hena mara chesil hale haiki thormaduda Nagaland gi hanagi CM Surhojeli Lejitsu Manipur gi MLA Lotsi Diko amadi Tenyi Mi tribe singi lusingba singna saruk yaki Village Volunteer Force Kaksing Khunaugi Maikaidagi Asumna Miyamda Khangalakli Madudi Sugunu Serau amadi Tangchengi Khunjasing Turelgi Mapanda Miyoi amata Kumbidanaba Hairakli Iramdam asida haujik oiriba phibam asida Manipur government na Sangai festival pangthoknaba sem sariba asi iramdam asigi miyambu namhatnaba khunai asibu muthatnaba honabani haibada haimanba thoklaroi Sangai festival pangthokpa tarabadi mairik pidagi maijawbi oiraktuna mairi thokna chaklakpa yai haibasi khangjinba phai ikalna Sangai festival boycott tawba asida mangjil thana saruk yagani haina iramdam kanba apunba lup ikalgi secretary general W Luang Leimana press ta thadorokpa chirol asina hairi Chirosina Makata na hai iramdam asigi miyamna sahi ani hena awaba kaya mayok naduna thokheidaba thodok uheidaba saktam kaya asigi marakta mayum makai tangoi on khiduna mireikai makhungang thadoktuna maramda refugee oiduna maikai salai khangdana sangjapam logduna leinari adubu lengak asina kari amata nachungdana makhoigi khuchabi machum chaba kharaga loktunaraga Thanglakliba Khongthang asi aranmani haibasi khangadabani Sangai festival sinbagi mahut IDP sing mayumda hanjin hannaba sinbana hena maru oi Dukan singda yonba plastic ta hanba packaging snack charubada ukrul amadi sanapati da laiba mairoi humpurom oba phaiba amadi makok ngawbagi layong sing lakpadagi manak nakpa hospital singda pukhatuna laikanare hari pawasin hai Guwahati da manufacture tawba Global Trade Link Private Limited na puthokpa Mauli haina mingthonba packaging snack asi charubadagi ukrulgi 80
El Excel Higher Secondary School gi Mairoi Nimfu Rom Oba amadi Makok Ngoba Horakibani Hari Mairoi Singna Charuriba Mauli Hariba Achapot adu manufacturing date na sahi asigi October kuntra da saba oiraga expiry date na mathang sahi gi January kunmapal ni haina thai achapot adu MSSAI number su phanglaba Global Trade Link Private Limited Guwahati na sabani hari thodok aduga mari lainana Ukhrul District Hospital gi miyoi sing amadi police ki OC na phongdorakpagi matung ina thodok adugi matangda Ukhrul gi Phundeitang East gi Donald Kasung kowa miyoi amana police da khangalakpagi matung ina mahiroi singna charuriba achapot adu tha asigi mangada Viewland Bazar da leiba variety dukan amadagi leirubani haiba khangba ngamle police na thijinbagi matung ina Chapmanaba thong asimak Senapati District ki Taphouda leiba Saint Anthony School da su thokibani hari school adugi mahiroi kuntra rom su owa amazung ko ngawba tawrakibani school authority singna thijinbagi thabak chatabada mahiroi sing adu more rom dagi pusilakpa packaging snack zarubadagi tawrakibani haibasi khangba ngamle hauji phawbagi oinadi school animaki mahiroi sing thoina kudungthiningai oidre hari Ngarang numidang Churachandpur gi Buwalian village da una saba semi paka gi yum ama mai chakre thodok aduda yum aduda leiba miyoi mari maina chaktuna sokpadagi Churachandpur district hospital da pukatna laikan nakre pause sina phangba pawgi matung ina mai chakpagi thodok adu ngarang numidang pung 8 rom tarakpa matamda thokibani maina chakraba yum adu mafam aduda leiba Songsa Wamalal Phalton sahi kuntra nepal apokpa Dajakaf Elias di Kapa Kauba miyoi amagini hari yumga loinana variety store amasu hangbani mai adu electric short circuit tagi horakpa oigani hari mai chakpa aduda yum aduda leiba dukan mapu Songsa Wamalal Phaltol gi apokpa di kapa sahi umpumanga yauna miyoi mari asok apan nangki atai soklaba miyoi sing adudi Nengyan hoi kim sahi kuntret Chingnai nem sahi humudra amasung Naikholian sahi kuntratret kawi makoi marimak maina chakpadagi sokpane hairi mai chakle haibagi paw hek phangbaga manak nakpada leiba miyoi sing fire service Churachandpur district station President Singh reserve line gi President Singh fast IRB amadi 157 battalion CRPF ki President Singh changsinduna mai kanmada mateng pangbaga loinana numidang pung 10 minute nifu rom tarakpa matamda mai adu mutatpa ngamkhi mai chakpa aduda chawrakna lupa lakh nifu rom gi malchang amangata thokre hairi Jaliangrong community singi mapa mapuna thambiramba lamkhai manungda illegal immigrant cookie singna aranba mongda tharamba popi pambi sing amadi mafam aduda saramba lautang sangsing Jaliangrong United Front ZUF na manghanbagi akanba operation chathari ZUF na popi pambi yanthatpagi chatharakiba operation gi anisuba phase oina ngasi nongthil pung amarom tabada ZUF ki miyoi singna popi pambi kaya yanthatuna manghanbaga loinana mafam aduda saramba farm house singsu thugai na mangankre ningsingba yabadi tha asigi amada ZUF na Kangpokpi district ki Wafong area da tharamba popi pambi sing amadi farmhouse kaya mai thaduna mangankibaga loinana illegal immigrant singna sajinariba gari kaya su mai thaduna mangankibani ZUF ki maikaidagi Jaliangrong gi lamkhai manungda ain kaina sangsilaktuna Popi pambi thadanaba akanba wafam thamduna lakhibani loinana makhatana Jaliangrong area da popi thabagi thabak chatharaklabadi ZUF na lemna tharoi hainasu phongdorakli panba yabadi tha asigi chaichat amagi matamdasu ZUF na Imphal Jiri lambigi New Kaithel manbi police station na konba Songlong village area da loktangsang tara amadi gari khara mai thaduna amang ata thonkibani Kangpokpi district ki manung challiba kabui phurup singna hana makhom village hairambadagi kuki singna nongna songlung haina ming tholakliba khul asigi area da hokiba chahi ama ani asida umang kokthoklaga popi thaba yauna tongan ba thabak kaya paikhatlakibani numit aduda ZUF ki kedar singna laklaga nongmai round kaya kapthoroktuna popi tharamba mafam aduda leiriba kuki phuruki miyoi hoidoklaba matungda lautangsang amadi makoina sijinnaba gari sing adu mai thadokibani
Mamang sahigi November thada Tamenglong district ta pangthokpa Amur Falcon Festival manungda scientist singna satellite take tawraga thadokhiba Amur Falcon laba Suiluan 2 sahi asigi April 13 da Orisia da thungladuna numit 13 leramlaba matungda kilometer lising taruk lapna paiduna August thada Russia da thunglaba matung masigi transmitter asigi signal amata phangba ngamkhidre Wildlife Institute of India Dehradungi senior scientist Suresh Kumar na haibada mapalamdagi saktarakuna migratory bird asi kadai da paiduna chalibano haibadu khangdoknaba mamang chahigi November 9 da Tamenglong da hariba Amur Falcon asi satellite take tawgibani migratory bird asina South Africa dagi pairaklaba matungda amuk hana makoigi hanagi mafamda hankhibagi journey asi chawrakna kilometer lising ni phuromni Tamenglong da take tawkhiba Amur Falcon Suarluan 2 asi South Africa dagi kilometer lising mari rom paikhraga sahi asigi April 13 da Odisha gi Kalahandi district leiba Kalapat Wildlife Sanctuary da thungki me amada makhatana migratory bird asi kadai kadai da paikibage haina trek tawbada state asimaki Fulbani dagi kilometer 13 rom lapa mafam amada thengnaki mathangi numitana hariba usek asi Den Canal gi umangda thungle haiba khangki Odisha dagi amuk makhatana satellite take tawriba migratory bird asina Myanmar China gi Yuan yauna Yolo Sea amasung Bohai Sea lana paidringai mamangda Bangladesh ki Sundarbans ki mangrove forest da thungki masigi matungda Mekunda Northern China gi Monchuria base tamna pairaga mafam aduda numit kharani leramki hariba usek asi tongan ba lebak kaya pairaba matungda chahi asigi August thada Russia da thunglaki adumakpu technical signal maram oiraga usek asigi masada fit tawriba satellite take adugi transmission seize tawkhibadagi signal amata phangba ngamkhidre Manipur da miyam gi lenga ama semnanaba legislature sing amato oina punsille haina Imphal gi Thambal Changlen da pangthokpa chamaga yangkai suba bande mataram gi thorom yawba lakpada hanagi chief minister Nongthombam Birena phongdokre leadership gi matangda khenaba leiribara BJP gi MLA kharana Anoba lengak sembagi matangda phongdokhiba wafamsing maru oina haujik leiriba Manipur Legislative Assembly gi speaker bu anoba lengaki lusingba oina khalle haibagi wafam asigi matangda paumisingna hangbadasu N Birena pakhum amata piu yakhidre lebak asigi national song oiriba bande mataram gi chahi chamaga yangkai surakpa loinana India gi mafam sinba thungna pangthokliba thorom Manipur gi oinasu BJP gi party oiriba Thambal Changlenda pangthokre wahang amagi pakhumda N Birena hai Samit Patra yauna party gi lusingba khara lakani haibagi wafam adu hanadagi hawduna khangalakhiba laikhrabani adubu anogo wafam ama natte haiki maikei thadokduna tongan ba relief camp singda changjapam lawduna lairiba internally displaced person singi matangda hanagi chief minister N Birena makhatana hai miyamgi oiba lengak ama amadi president rule gi marakta khenaba leiba maramna miyam amadi IDP singi oiba thabak thoram singda matam thintaba yawrabasu lengak londa ningthina khang heiraba state asigi governor na miyamgi yaifanaba soidana silakani haibagi thajaba lei masigi su mathakta lengaki tongan ba department singda thabak tawriba official singna IDP gi oiba thorang ama lakolakpa matamda makoigi awaba khangbiduna thabak tawba mathoktai haina phongdokhi lambi lamhangda thadokpa mapu leitaba hui kyana sikpadagi chang hengalakliba asi yenglaga miyam tinba mafamda hariba hui singasi lehendanaba Supreme Court na ngasi order ama thokre court na thokriba order adugi matungina lebak asigi Mahaisang Singh ana layengpham miyamgi chanafam complex bus stand amadi bus depot railway station na singba mafam singda mapu leitaba hui sing changhandanaba ningthina sambal khajingadabani hairi amaromda mari leinaba singna animal bird control rules ki matung inna hariba mapu leitaba hui singbu mathakta pankhriba mafam singdagi lokhatuna hida kapthoklaba matungda shelter singda thamnaba khangankhre Police na natraga investigating agency amana miyoi ama phaba matamda miyoi adubu phabagi maram aiba cherol oina hek yariba makai athuba matamgi manungda khanghangadabani pigadabani haina Supreme Court na hairi Supreme Court ki Chief Justice BR Gabai amsung Justice AG Manish ki bench na takhiba rai ki matung ina mari lenaba police natraga investigating agency amana miyoi ama maral gi matung ina phaba matamda mahakpu kari maram gi damakta pharibano haiba miyoi aduda khanghanba haibasi
Miyoi adugi hakni loinana India gi constitution gi matung ina article 22 1 gi matung ina ngak senba haibasi tangai phadraba thabak amani hariba asi Bharatiya Nyay Sanghitya gi makhada maral leiraba singdasu chanahangadabani hari nakal amaromdana Miyoi ama mari lenaba security na phaba matamda aiba chirol oina pibagi khudong chaba leitrabadi sinhai oina khangangadabani su hari Transgender social activist Malem Thongamna Cycling for Manipur Peace haiba thimda Delhi dagi Manipur tamna Shanti gi paujel puduna cycle da khongsal lakhibagi charuk ama oina Bihar gi konung Patna da leiba state adugi Legislative Assembly mamangda miyangni pungning singsinkre Bihar and Manipur together for peace as one nation haina thaba placard paiduna Assembly mamangda lepkhibaga loinana Manipur da hojik thokliba wathok asigi matangda mafam adugi miyamda Wari sanaraba matungda New Market Patna Junction da leiba Jama Masjidta changduna thongni jagre Malem Thongamna mafam aduda thunglare haiba paw tabadagi Sasi Balaya police ki team amana mahakpu taram okhi mahak tongan ba lininga mari lenaba mafam singdasu changani hairi Makatarakpa pauda Central Government ki tungi asanba mikeng amaga loinana paikhalakliba Bigjet Bharat lisingani nimphutaret ka iroinana chaukhatpa iromdom lepchaba ngamba lebak ama oinanaba pumnamakna honaminasi haina Manipur Governor Ajay Kumar Valana phongdokre lebak asigi national song oiriba Bande Mataram gi chahi yankhai chamaga yankhai surakpaga mari lenana lebak sinba thungna pangthokliba Thorom asiga mari lenana Manipur lengangna sinduna Palace Compound da leiba Manipur State Film Development Society gi Auditorium Hall da pangthokpa thoromda mahakna wafam asi phongdokhibani Makatarakpa pauda Russia da MBBS tamba India macha ama sina phangle Russia gi Ufada da leiba Boxer State University da MBBS degree tamba masagi chai kunmathoi suraba India macha ama sina phangle IANS ki report amagi matungina Ajit Chaudhuri koba medical tamba mahiroi adu thiba khangdana leirakibani October kunda Russian police na mahiroi adugi jacket amasung mobile phone na chingba polam khara Ufada da leiba turel amagi manaktagi phangki pung khara kanaraga mahakna tongkiba khungupsu mafam adudagi phangba ngamki October 18 gi numidang pung 13 dagi thiba khangdana leirakkiba mahiroi adu mahakal leminaba singna phongdorakpagi matung innadi hostel gi warden dagi sangom loba chatkhraga amuk hana halakidabani hari makatarakpada Thailand da chenchen kiba India macha chaniga humudra aeroplane da hondorakre Myanmar gi Mewawadi region da cyber scam Center singda military junta na red chatharakpadagi namthoroktuna Thailand gi Mysore town da chenchen kiba India macha chaniga humudra aeroplane da hondorakre Bangkok da leiba Indian embassy amadi Siang Mai da leiba Indian consulate na khucham naraga nupi kuntaruk yauna India macha chani humudra hondorakibani miyoi adu Indian Airlines ki flight anida hondorakhi Makatarakpa pauda ngasidagi hauna tha asigi mapal phawba pangthokadoriba Manipur Public Service Commission MPSC Combined Competitive Examination lisingani kunithoi asiga mari lainana Guwahati gi center da asoi angam yaudana ningthina amasung transparent oina exam asi pangthokpa yanabagi damakta Guwahati gi Commissioner of Police na Bharatiya Nagarik Suraksha Sanhitya BNSH lisingani kulumdogi makada athingba hukum kaya issue tawkhre examination asi Guwahati da leiba Assam Public Service Commission gi office amasung Manipur gi Imphal gi center ga chap manaba matam amatada pangthokadabani Guwahati gi Assam Public Service Commission gi office da pangthokadoriba MPSC gi main exam asida candidate Chamaga Mariputra Mapanna Saruk Yagani Center Asida exam Tagadoriba candidate sing asi ayamana state asidagi hojik thokliba kangluki irang asina Imphal Center tamna lakpada khudongthiba mayoknaba yai haina khanbadagi kuki candidate kyasu yauri Guwahati da center pangthokadoriba examination asiga mari lenana Guwahati gi Deputy Commissioner of Police Idam Ali na haukiba yumchaga chat numeta issue tawkiba prohibitory order amagi matung ina exam manungda valid oiba admit card sing paiba candidate sing exam official sing duty tawgadaba police personnel sing amasung authorized government representative sing natana Assam Public Service Commission gi exam center asigi meter chamagi area da kana amata chathok chasin tawba yaroi hariba athingba order asi exam pangthok lingai manung haibadi exam numit singi ayuk pung mapal
Dagina numit yung pung tara ni Toy Pawba aduga numit yung matungina pung ama makai dagina nungtil pung mari makai Pawba laygani masi maru oina law and order issue yauna exam asida aranba thongsing chataba maru oina social media amasung mobile application aranba mongda sizinadadamba gidamakta ni hairi makha tarakpa pawda editorial kalamdagi machang oiba sing amuk lokhatjari kumja lising ani kuntaret ki tarahumdoi suba Manipur Assembly Mikhalda BJP gi maraibak Manipur da popular government ama athubada semlagani haina BJP gi MLA sing amadi party asiga chatminariba political party singi MLA singna phongdorakpasi tha kharagi mamangdagi ngasi phawba leptri haiba yai amaromda haukiba thada November gi chaichat 15 phawbagi manungda lengak semlagani haina MLA kharana phongdoknakibagi matung ina hauji November thagi ahanba chayol loiraklaba maramna sungsoi soidana popular government lakleba November gi 15 gi manungda semba ngamgadori bara haibagi wahang amuk lakadori adubu haukiba numit ta miyam punba thorom amada speaker Satya Bratana hojik phawbagi oina lengak sembagi chapchaba amata kangba leite haina phongdorakpana maram oiraga ngasigi Manipur gi miyamna November thagi 15 phawbagi manungda lengak semba ngamgani thajaramlaroi khangi nakal amaromdana Manipur da haukiba kumjali singani kulumdogi me ahumdagi state asida kuki singna maitai singda landarakpagi irang asi chai ani makai helaklaba asina maram oiraga ngasimak Manipur gi miyamna India gi BJP singna lucingba lengakta pendaduna hauji leinari haibasi ngasigi Manipur gi BJP MLA singna khanglam loidabagi maram leite khali maramdi haukiba sahi ani makai muki matam asida India lengakna nakal namagi mityengda thabak tawbagi mami tabagumna lale khanglaba kuki singda kaw thabagi mami tabasing asi ngasigi Manipur gi miyamna maru oina yelomi phurup singna ikhangda khangnaraba wafam amani haiba yai aduga hauji maitai singna national highway singda maning tamna chatpa yahandana thamliba asimakna maram oiraga ngasigi India gi BJP na lucingba lengakta state asigi miyamna hauji phawbagi oina penadri nakal amaromda lakadoriba kumjali singani kuntaret haurakpa tha February da tarahumdoi suba Manipur Assembly gi mikal pangthok kadoriba asida Manipur da BJP gi ticket tanabagi chang hantarakpa yabagi oitokpasu leitaba nate haiba yai asigumba kaya leiba maramna tarahumdoi suba Manipur Assembly mikal yaudringaida Manipur da BJP na lucingba popular government ama semlaga party asibu state asigi miyamna yaba lengak oiri haiba thaja hanaba thorang paikhat haudrabadi Manipur da BJP gi maraibak tamba ngamdaba yai khali maram aduna tha kharada oirabasu Manipur da amuk hana BJP na lusungba popular government ama tangai fadana semlakpa yabagi oithokpa leiba maramna ngasigi Manipur gi BJP gi MLA singna popular government soidana semgani haina miyam tinba mifamda phongdokpa oigani khali Makha tarakpa aroiba pawda editorial kalamdagisu aroiba paw lakhachari Manipur gi miyamna awaba mayokna rakhiba asi chahi 8 mapung phajilakle Manipur gi miyam maru oina pothok chathok puthok liba lomi singi mapamda tangkak naina awaba mayokna ragli chahi asida English ani 17 dagina lising ani kunmathoi phawbada chandokhiba corona virus na Sahi ahum rom kham thengna awaba chaitheng mayokna khiba adugi ningsha hondokpa loidringai coronavirus chaithengi awaba chairakta sasan yen nganu sandokpa bird flu gi chaithengi makha tabada okta sandokpa African swine fever lomi singda kham thengna awaba chaitheng sing mayokna badagi state ki sel thungi phibamda su achoba chaitheng pikhi state asida virus na miyoiba amadi sasan uchek na singba singda pikhi ba chaitheng singi chairakta haukiba lising ani kulhumdoi gi me ahumdagi illegal immigrant chin kuki jo narco terrorist singna khanghodana maitai singda atamnana war crime chathakibadagi maral lejadaba miyoi sani rongi mathakta sikre masana makhoina fajin khiba miyoi kaya marum amana thiba khangandana manghankre loinana terrorist singna yumkai mai thadokibadagi lanjena duna IDP sing lising hompu hena relief camp singda changjapam loduna leinari lanjena rakiba sing masa gi yumda hanjinba ngamdana hojiksu leiri lan ngakpa maitai khunja amasung landarakiba anigi marakta Nomai kapnaba amadi mihat mibungi thaudoki chang nemthakrabasu national highway singda maitai sing free movement gi athingba thamlakiba adu haujiksu handokpa leitri langi maichranggi marakta thangna na khutsemgi ising ichaw mayokna kiba maphamgi miyoising lising cha kaya yumkai thumjinduna amadi lobuk sing Thapa mahi marung nga amasung ok yengi pham kaya su mang tahankre state asida lisingani taramapaldagi chandora corona virus na state asigi miyamda pi khiba awaba chaitheng singi makha tarakpada lalak asida dengi laisat ki chaitheng
ꯃꯤꯌꯥꯝꯅ ꯉꯁꯤꯃꯛ ꯃꯥꯌꯣꯛꯅꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃꯁꯨꯡ ꯚꯥꯏꯔꯁ ꯂꯥꯏꯆꯠꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯄꯤꯔꯛꯈꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯏꯔꯣꯏꯅꯅ ꯔꯨꯂꯤꯡ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯀꯣꯅꯨꯡ ꯂꯥꯜꯍꯧ ꯆꯠꯊꯔꯛꯈꯤꯕꯒꯤ ꯆꯩꯔꯛꯇ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯗ ꯊꯝꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ ꯃꯤꯌꯥꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛ ꯋꯥꯌꯦꯜꯒꯤ ꯊꯧꯑꯣꯏ ꯄꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕꯒ ꯄꯥꯡꯈꯛꯅꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯦ